ꯑꯍꯥꯟꯕꯃꯛꯇꯗ ꯂꯤꯁꯅꯔꯁꯤꯡꯕꯨ ꯑꯦꯟ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯤꯌꯔ ꯑꯃꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨ꯫ ꯃꯁꯤꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯜ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯤ꯫ ꯉꯁꯤ ꯏꯉꯥꯒꯤ ꯀꯨꯟꯍꯨꯝꯗꯣꯏꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯁꯣꯛ 2023 ꯖꯨꯟꯒꯤ ꯇꯥꯡ 9 ꯃꯁꯤꯒꯤ ꯑꯣꯏꯕ ꯔꯥꯁꯤ 13ꯒꯤ ꯄꯥꯎꯖꯦꯜꯁꯤꯡ ꯃꯊꯪꯁꯤꯅ ꯄꯥꯊꯣꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯃꯦꯁꯀꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯅꯁꯥꯕꯨ ꯆꯦꯠꯅ ꯊꯥꯖꯧ, ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯅꯊꯟꯇꯅ ꯍꯣꯠꯅꯕꯗ ꯊꯕꯛꯇꯨ ꯅꯤꯡꯊꯤꯅ ꯃꯍꯩ ꯐꯪꯕ ꯉꯝꯒꯅꯤ꯫ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯟ-ꯊꯨꯝ ꯐꯪꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ, ꯁꯪꯕꯥꯟꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯃꯃꯥꯡ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏꯀꯣ꯫ ꯃꯊꯪꯗ ꯕ꯭ꯔꯤꯖꯀꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯉꯝ ꯑꯊꯧꯅ ꯆꯥꯟꯕꯤꯕ, ꯑꯐꯕꯇ ꯑꯣꯏꯕ, ꯀꯥꯟꯅꯕ ꯃꯇꯦꯡ ꯐꯪꯕ, ꯇꯨꯡꯒꯤ ꯄꯣꯔꯝ ꯌꯥꯠꯄ, ꯄꯨꯛꯅꯤꯡꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯄꯣꯛꯆꯕ ꯅꯨꯃꯤꯠꯅꯤ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯊꯝꯕꯥꯜ ꯑꯉꯥꯡꯕ ꯃꯆꯨ ꯂꯣꯏꯅꯅ ꯃꯩꯔꯝ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏꯀꯣ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯏꯉꯥꯒꯤ 13ꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯅꯤ, ꯖꯨꯟꯒꯤ ꯇꯥꯡ 9 ꯁꯣꯛ 2023ꯒꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯣꯟꯒꯤ ꯄꯥꯎꯖꯦꯜꯅꯤꯀꯣ ꯍꯥꯏꯖꯔꯤꯁꯦ꯫ ꯃꯊꯪꯗ ꯃꯤꯊꯨꯟꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯏꯊꯛ ꯊꯣꯡꯕꯒꯤ ꯃꯈꯥꯗ ꯃꯤꯠꯌꯦꯡ ꯃꯥꯌꯣꯛꯅꯩ, ꯃꯤꯅꯁꯨ ꯌꯦꯡꯁꯤꯜꯂꯤ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯣꯏ, ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯔꯣꯏ, ꯑꯄꯨꯟꯅꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ, ꯍꯤꯒꯣꯛ ꯃꯆꯨ ꯂꯣꯏꯅꯅ ꯑꯋꯥꯡ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏꯀꯣ꯫ ꯃꯊꯪꯗ ꯑꯃꯨꯛ ꯀꯔꯀꯠꯀꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯋꯥ-ꯑꯅꯥ ꯍꯦꯟꯕ, ꯃꯩꯗꯒꯤ ꯑꯀꯤꯕ ꯅꯪꯕ, ꯄꯨꯛꯅꯤꯡ ꯋꯥꯕ, ꯑꯃꯥꯡꯕꯅ ꯍꯦꯟꯕ, ꯃꯔꯨꯞ-ꯃꯄꯥꯡ ꯐꯥꯎꯕ ꯅꯨꯡꯁꯤꯅꯗꯕ ꯑꯣꯏ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯉꯧꯔꯨꯅꯕ ꯃꯆꯨ ꯂꯣꯏꯅꯅ ꯀꯧꯕ꯭ꯔꯨ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏꯀꯣ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯏꯉꯥꯒꯤ ꯀꯨꯟꯍꯨꯝꯗꯣꯏꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ, ꯖꯨꯟꯒꯤ ꯇꯥꯡ 4 ꯁꯣꯛ 2023ꯒꯤ ꯉꯁꯤꯒꯤ ꯔꯥꯁꯤ 13ꯒꯤ ꯑꯣꯏꯕ ꯐꯣꯟꯅꯤꯀꯣ ꯍꯥꯏꯖꯔꯤꯁꯦ꯫ ꯑꯗꯨꯒ ꯀꯔꯀꯠꯀꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯊꯧꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯋꯥ-ꯑꯅꯥ ꯍꯦꯟꯕ, ꯃꯩꯗꯒꯤ ꯑꯀꯤꯕ ꯐꯪꯕ, ꯄꯨꯛꯅꯤꯡ ꯋꯥꯕ, ꯑꯃꯥꯡꯕꯅ ꯍꯦꯟꯕ, ꯃꯔꯨꯞ-ꯃꯄꯥꯡ ꯐꯥꯎꯕ ꯅꯨꯡꯁꯤꯅꯗꯕ ꯑꯣꯏ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯉꯧꯔꯨꯅꯕ ꯃꯆꯨ ꯂꯣꯏꯅꯅ ꯀꯧꯕ꯭ꯔꯨ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏꯀꯣ꯫ ꯃꯊꯪꯗ ꯑꯃꯨꯛ ꯁꯤꯡꯍꯥꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯄꯣꯠ ꯆꯩ ꯂꯟ-ꯊꯨꯝ ꯅꯤꯡꯊꯤꯅ ꯐꯪꯕ, ꯃꯤꯡꯆꯠ ꯍꯦꯟꯒꯠꯂꯤ, ꯅꯨꯄꯥ-ꯅꯨꯄꯤ ꯅꯨꯡꯁꯤ ꯆꯥꯟꯅꯩ, ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯏ, ꯊꯣꯏꯗꯣꯛꯅ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ, ꯁꯅꯥ ꯃꯆꯨ ꯂꯣꯏꯅꯅ ꯃꯈꯥ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏꯀꯣ꯫ ꯃꯊꯪꯗ ꯑꯃꯨꯛ ꯀꯩꯅꯥꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯕꯨꯙꯤ ꯂꯧꯁꯤꯡ ꯊꯣꯛꯏ, ꯂꯟ-ꯊꯨꯝ ꯆꯥꯎꯈꯠꯂꯤ, ꯌꯦꯛꯅꯕ ꯉꯝꯒꯅꯤ, ꯍꯛꯆꯥꯡ ꯐꯒꯅꯤ, ꯊꯕꯛ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯀꯅꯤ, ꯅꯨꯡꯉꯥꯏꯕ ꯌꯨꯝꯒꯤ ꯄꯨꯟꯁꯤ ꯐꯪꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ, ꯍꯤꯒꯣꯛ ꯃꯆꯨ ꯂꯣꯏꯅꯅ ꯑꯋꯥꯡ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏꯀꯣ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯖꯨꯟꯒꯤ ꯇꯥꯡ 9 ꯁꯣꯛ 2023 ꯏꯉꯥꯒꯤ ꯀꯨꯟꯍꯨꯝꯗꯣꯏꯅꯤ ꯄꯥꯟꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤꯐꯜꯒꯤ ꯄꯥꯎꯅꯤꯀꯣ꯫ ꯃꯊꯪꯗ ꯑꯃꯨꯛ ꯇꯨꯂꯥꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯅꯥ-ꯑꯌꯦꯛ ꯅꯪꯕ ꯌꯥꯕ, ꯑꯄꯟꯕꯇ ꯑꯣꯏꯕ, ꯊꯕꯛ ꯑꯃꯠꯇ ꯅꯤꯡꯊꯤꯅ ꯆꯪꯁꯤꯟꯕ ꯉꯝꯗꯕ, ꯏꯍꯨ ꯍꯦꯛ ꯂꯨꯝꯗꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨꯅꯤ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ, ꯁꯅꯥ ꯃꯆꯨ ꯂꯣꯏꯅꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯌꯥꯎꯅ ꯄꯛꯅꯕ ꯑꯣꯏꯀꯣ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯉꯁꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯜꯅꯤꯀꯣ꯫ ꯕꯦꯁꯤꯛꯀꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯌꯦꯡꯂꯨꯕ ꯃꯥꯏꯀꯩꯗ ꯀꯌꯥ ꯑꯄꯦꯟꯕ ꯑꯣꯏꯗꯕ, ꯄꯨꯛꯅꯤꯡ ꯇꯃꯛ ꯋꯥꯕ, ꯁꯨꯔꯨ ꯅꯣꯝꯂꯨꯕ ꯆꯪꯁꯤꯜꯂꯨꯕ ꯊꯕꯛꯀꯤ ꯀꯥꯟꯅꯕ ꯃꯍꯩ ꯏꯔꯩ ꯍꯦꯛ ꯂꯩꯇꯕ ꯅꯨꯃꯤꯠꯅꯤ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ, ꯀꯥꯡꯆꯦꯛ ꯃꯆꯨ ꯂꯣꯏꯅꯅ ꯄꯨꯔꯦꯟꯊꯣꯡ ꯃꯥꯏꯀꯩ꯫ ꯑꯃꯁꯨꯡ ꯃꯊꯪꯗ ꯑꯃꯨꯛ ꯙꯅꯨꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯇꯧꯔꯨꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯆꯕ, ꯄꯣꯠ ꯆꯩ ꯂꯟ-ꯊꯨꯝ ꯐꯪꯕ, ꯍꯛꯆꯥꯡ ꯐꯕ, ꯅꯨꯄꯥ-ꯅꯨꯄꯤ ꯃꯠ ꯇꯤꯟꯅꯕ, ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠ ꯑꯣꯏꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ, ꯃꯪꯒ꯭ꯔꯥ ꯃꯆꯨ ꯂꯣꯏꯅꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏꯀꯣ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ, ꯖꯨꯟꯒꯤ ꯇꯥꯡ 9 ꯁꯣꯛ 2023 ꯏꯉꯥꯒꯤ ꯀꯨꯟꯍꯨꯝꯗꯣꯏꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤꯐꯜꯒꯤ ꯄꯥꯎꯅꯤꯀꯣ꯫ ꯃꯊꯪꯗ ꯑꯃꯨꯛ ꯙꯅꯨꯒꯤ ꯍꯥꯏꯖꯔꯛꯀꯦ꯫ ꯇꯧꯔꯨꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯆꯕ, ꯄꯣꯠ ꯆꯩ ꯂꯟ-ꯊꯨꯝ ꯐꯪꯕ, ꯍꯛꯆꯥꯡ ꯐꯕ, ꯅꯨꯄꯥ-ꯅꯨꯄꯤ ꯃꯠ ꯇꯤꯟꯅꯕ, ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠ ꯑꯣꯏꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ, ꯃꯪꯒ꯭ꯔꯥ ꯃꯆꯨ ꯂꯣꯏꯅꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏꯀꯣ꯫ ꯃꯊꯪꯗ ꯃꯀꯔꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯁꯦꯜ ꯆꯠꯄꯅ ꯍꯦꯟꯒꯅꯤ, ꯊꯕꯛ ꯈꯨꯗꯤꯡꯗ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯑꯌꯦꯠꯄ ꯄꯤꯒꯅꯤ, ꯃꯤꯅ ꯏꯊꯛꯇ ꯋꯥ ꯉꯥꯡꯕ ꯌꯥꯏ,
ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯌꯦꯡ ꯇꯥꯕ ꯌꯥꯏ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯃꯩꯇꯥꯟ ꯑꯁꯤꯕ ꯃꯆꯨ ꯂꯣꯏꯅ ꯑꯋꯥꯡ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏꯀꯣ꯫ ꯃꯊꯪꯗ ꯑꯃꯨꯛ ꯀꯨꯝꯚꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯀꯥꯟꯅꯕ ꯐꯪꯕ, ꯑꯍꯥꯎꯕ ꯑꯆꯥ ꯑꯊꯛ ꯐꯪꯕ, ꯂꯩꯇꯦꯡꯒꯤ ꯄꯣꯠ ꯆꯩ ꯐꯪꯕ, ꯊꯣꯏꯗꯣꯛꯅ ꯂꯥꯏꯕꯛ ꯐꯕ ꯍꯦꯟꯒꯠꯄ, ꯅꯨꯡꯉꯥꯏꯕ ꯌꯨꯝꯒꯤ ꯄꯨꯟꯁꯤ ꯐꯪꯕ ꯑꯣꯏ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯁꯪꯂꯞ ꯇꯧꯕ ꯃꯆꯨ ꯂꯣꯏꯅꯅ ꯃꯅꯤꯡ ꯃꯥꯏꯀꯩꯁꯦ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏꯀꯣ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯖꯨꯟꯒꯤ ꯇꯥꯡ 9, ꯁꯣꯛ 1963 ꯏꯉꯥ ꯏꯀꯣꯟ ꯄꯥꯟꯕ ꯔꯥꯁꯤꯒꯤ ꯐꯅꯤꯀꯣ꯫ ꯃꯊꯪꯒꯤ ꯏꯔꯣꯏꯕꯗ ꯃꯤꯅꯥꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯍꯩꯅꯤꯡꯗꯕ, ꯑꯅꯥ ꯂꯣꯏꯕ, ꯁꯦꯜ ꯍꯦꯟꯅ ꯆꯠꯄ, ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ, ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ, ꯀꯥꯟꯅꯕꯗꯤ ꯐꯪꯗꯕ, ꯀꯣꯏꯆꯠ ꯆꯠꯄ ꯅꯨꯃꯤꯠꯅꯤ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯁꯪꯂꯞ ꯇꯧꯕ ꯃꯆꯨ ꯂꯣꯏꯅꯅ ꯃꯥꯏꯔꯦꯟ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏꯀꯣ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯔꯥꯁꯤ 13ꯒꯤ ꯍꯥꯏꯗꯤ ꯏꯉꯥꯒꯤ ꯀꯨꯟꯒ 19 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯖꯨꯟꯒꯤ ꯇꯥꯡ 9, ꯁꯣꯛ 1963ꯒꯤ ꯔꯥꯁꯤ 13ꯒꯤ ꯔꯥꯁꯤ ꯐꯜꯒꯤ ꯄꯥꯎꯅꯤꯀꯣ꯫ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕ ꯑꯃꯁꯨꯡ ꯍꯥꯏꯖꯔꯤꯕ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯆꯠꯂꯨ ꯈꯣꯠꯂꯨꯕ ꯃꯇꯝꯗ, ꯁꯦꯜꯂꯨ ꯆꯥꯔꯨꯕ ꯃꯇꯝꯗ, ꯁꯦꯜꯂꯨ ꯏꯜꯂꯨꯕ ꯅꯠꯇ꯭ꯔꯒ ꯃꯥꯡꯍꯟ ꯁꯤꯖꯤꯟꯅꯕꯗꯁꯨ ꯌꯥꯝꯅ ꯐꯪꯒꯅꯤꯀꯣ꯫ ꯑꯃꯨꯛꯀꯁꯨ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯄꯛꯅꯕ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩꯁꯦꯀꯣ꯫ ꯍꯥꯏꯔꯤꯕ ꯄꯛꯅꯕ ꯃꯆꯨ ꯃꯦꯁꯀꯤꯅ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯁꯪꯕꯥꯟꯅꯕ ꯃꯆꯨ ꯂꯣꯏꯅꯅ ꯑꯃꯃꯥꯡ ꯃꯥꯏꯀꯩ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ꯫ ꯕ꯭ꯔꯤꯖꯀꯤꯅ ꯄꯛꯅꯕ ꯃꯆꯨ ꯊꯝꯕꯥꯜ ꯑꯉꯥꯡꯕ ꯃꯆꯨ ꯑꯗꯨ ꯄꯛꯅꯕ ꯃꯥꯏꯀꯩ ꯃꯥꯏꯔꯦꯟ ꯃꯥꯏꯀꯩ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ꯫ ꯑꯗꯨꯅ ꯃꯤꯊꯨꯟꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯝꯒꯦ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯍꯤꯒꯣꯛ ꯃꯆꯨ ꯑꯃꯁꯨꯡ ꯑꯋꯥꯡ ꯃꯥꯏꯀꯩ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ꯫ ꯀꯔꯀꯠꯀꯤꯅ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯉꯧꯔꯨꯅꯕ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯀꯧꯕꯤ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ꯫ ꯃꯊꯪꯗ ꯁꯤꯡꯍꯥꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯁꯅꯥ ꯃꯆꯨ ꯂꯣꯏꯅꯅ ꯃꯈꯥ ꯃꯥꯏꯀꯩ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ꯫ ꯑꯣꯏꯅꯥꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯍꯤꯒꯣꯛ ꯃꯆꯨ ꯂꯣꯏꯅꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ꯫ ꯇꯨꯂꯥꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯁꯅꯥ ꯃꯆꯨ ꯂꯣꯏꯅꯅ ꯃꯅꯤꯡ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ꯫ ꯕꯦꯁꯤꯛꯀꯤ ꯑꯃꯨꯛ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯀꯥꯡꯈꯦꯜ ꯃꯆꯨ ꯑꯃꯁꯨꯡ ꯁꯥꯗꯣꯡ ꯃꯥꯏꯀꯩ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ꯫ ꯃꯊꯪꯗ ꯙꯅꯨꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯄꯛꯅꯕ ꯃꯆꯨ ꯃꯪꯒ꯭ꯔꯥ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯃꯥꯏꯀꯩ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ꯫ ꯃꯊꯪꯗ ꯃꯀꯔꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯄꯛꯅꯕ ꯃꯆꯨ ꯃꯩꯇꯥꯟ ꯑꯁꯤꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯑꯋꯥꯡ ꯃꯥꯏꯀꯩ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ꯫ ꯃꯊꯪꯗ ꯀꯨꯝꯚꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯄꯛꯅꯕ ꯃꯆꯨ ꯍꯤꯒꯣꯛ ꯃꯆꯨ ꯁꯪꯂꯞ ꯇꯧꯕ ꯃꯆꯨ ꯑꯃꯁꯨꯡ ꯃꯅꯤꯡ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ꯫ ꯑꯗꯨꯒ ꯏꯔꯣꯏꯕ ꯃꯤꯅꯥꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯁꯪꯂꯞ ꯇꯧꯕ ꯃꯆꯨ ꯑꯃꯁꯨꯡ ꯃꯥꯏꯔꯦꯟ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯆꯨꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯦꯜꯂꯨ ꯆꯥꯔꯨꯕ ꯑꯃꯁꯨꯡ ꯁꯦꯜ ꯏꯜꯂꯨꯕ ꯃꯇꯝꯗ ꯃꯥꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯐꯪꯕꯤꯒꯅꯕꯅꯤ꯫ ꯃꯥꯏꯀꯩꯁꯤꯡ ꯑꯁꯤ ꯉꯁꯤ ꯆꯠꯊꯣꯛ-ꯈꯣꯠꯊꯣꯛꯄꯗ ꯑꯐꯕꯇ ꯑꯣꯏꯕ ꯇꯔꯨ ꯇꯔꯨꯛꯄꯨꯅ ꯗꯥꯎ ꯌꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯉꯁꯤꯒꯤ ꯑꯣꯏꯕ ꯔꯥꯁꯤ ꯐꯜ ꯉꯝꯖꯕ ꯑꯃꯁꯨꯡ ꯃꯌꯥꯝꯁꯨ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯉꯥꯏꯔꯒ ꯂꯩꯕꯤꯔꯝꯃꯨ꯫ ꯑꯁꯤꯒꯤ ꯑꯣꯏꯕ ꯔꯥꯁꯤ 13ꯒꯤ